Hello mayam, channel asibu nungsibiduna subscribe tawbiriba subscriber singbu ahanba maktada ikokna khurumjari ngasi amuk mayam gidamakta pathok sarake Chayol gi oiba Rashifal August ki tang 13 dagina August ki tang 13 phawbagi 2025 ki hafta gi oiba Rashifal aduni ahanbagi Rashi asina Mes Rashi Chayol asi adom sel thungi phibam phagatkani thabak suba nomada honajmal gi mahing matik sana phangani anoba thabak amadi anoba karbar hobi hoba yai aru ahen gi potlam yumda sangsilakani gari amadi low inkhol na singba leigi hairabasu akaiba leite miyamna dumbu hena pamnagani isana tawriba sinpam hena phagatkani adumapu asawasang singna tinabada section biu mathangi Rashi asina Brisa Rashi Chayol asi adomna tingthokna suru nomluba hiram khudimak mapung phana mai pakani sanaroi singsu sanabungda mating thokna sanabada isagi mingsat purakpa ngamgadaba matang oiri mahi masingi lamda su mai pakani sel thungi phibam su phagatkani afaba maruk mapang sing thengnagani miyamna adombu bebar tawbigani adubu Chayol si adombu yengsinba migi masing yambana hiram khuding kharadi section biu mathangi Rashi asina Mithun Rashi Chayol asi adongi hana sayena duna leiramba wafam kharadi yanaba ama purakpa ngamlagani sel thunga mari lenaba thabakta mai pakani laina tina phagatkani pukning wakhal shanti leigani mondasu nungaigani ishana tawruba yamba thabak mahi yangani ishana pama pola phangani nupa nupi anigi mari hena phagatkani adubu lamtu satuna sedan bakana roi ana ye khara mayuk nagani mathangi Rashi asina Karkat Rashi Chayol asi adom isagi kok sijinnaraga thabak tawbagi tangai phadaba lei nupa nupi anigi marakta pap tanaba watkani chaba thakpa kaya nungai roi maram sadana ishada akiba pokani amadi sokthabasu phawgani kok sikkani adubu awangba thaki mahi tamba yagani bodi loksing thokani iba khotpagi thabakta hena khuloigani yeknaba mayoknaba ngamgani migi matingsu phangani mathangi Rashi asina Sing Rashi Chayol asi imung manung amadi mari mata oirabasu kanagumba miyoi amadi awana mayongno haiba lei haksang sikpa naba tawgani yumtham naba singa ningai sangdanagani arembada sel ka hena satkani anauba maru mapang thengnagani nongsup maikaidagi sel ga lambi lakadori anauba thabak thoram paikhatpada mai pakani adongi awabada mating pangba ngamba thorakani mathangi Rashi asina Kaina Rashi Chayol asi thoidokna karbarwala singidi poinu tha oigadori mahiroi singsu budi thokpa matang oi anauba agent amadi sub agent singba lawba yagani nupa nupi ani ki marakta afaba mari leinagani thoidokna apunba karbar tawbada hena mai pakani adubu sarkar gi mating singba tanabadi sayetnaba khara mayuk nagadori ahal laman singasu bera sakri thangnagadori mayamda aina pathoksari wa Rashifal asi Chayol gi oiba Rashifal ni August ki tang 13 dagina August ki tang 13 phawbagi 2025 ki hafta gi oiba Rashifal aduni mathangi Rashi asina Tula Rashi Chayol asi adongi sinfamda ayat apan khara mayok nagani adubu ninghan nadaba ishagi uhal amaga loinana honarabadi adomna mai pakani mitopnadi adombu bebar tawbigani ishana kanna honaraga tawba karbada sendong hena fangani mangkhiba mingsat amadi lanthum amuk hangatpa ngamgani ishagi aningba apamba kharasu thungani adubu adom hiram khudimakta section badi darkar lei
Mathangi Rashi asina Brishak Rashi Chayol asi adom pukning haksang animak tekhatkani office ka mari leinaba thabak tawbada maipakani angam athau singi mating su fangani langphai karbar tawba singsu maipakani thabakta pukning haksang lupkani adubu sanaroi singdi maning khara hangani mi tinabada khara section haudrabadi kainagani ithak thongba singna adomda nusidaba mi yenglakadawri Mathangi Rashi asina Danu Rashi Chayol asi adom ining khoningbagi wakhal maru hungadawri karbar pamgani amadi haubasu yagani Ishana pamjaba karbar khallaga haubi hauro Chayol sidagi ishagi karbar gi yumpham thonba yaragani awang mathaki mahi makha tamthaba yagani mayai oirap chawba senpham ama phangu haibasu lei adombu arapa maphamda chatpiganu kaya pangdi thabak tawbada yariba makhai section biu Mathangi Rashi asina Makar Rashi Chayol asi adom khara haisingna chatpiu Chayol si hek loidri phawba khoidau saugatnaba maram ama natraga amadi adum leigadawri karigumbat ama tawbada ngaprum mamaida khujinna sikpagi thaudau lakadawri mahi tamba amadi sel tanbagi lambida khurau khara thangani adubu adongi sangana maram oiraga mawong tana sel tanba ngamgani karbada sana lupa amadi lucky stone gi karbar tawba kanai Mathangi Rashi asina Kumbha Rashi Chayol asi adom mitna singba amadi mitik mirau khangna chatpa mathau tai ishagi thaunadi phagani ishagi personality su hengatkani masin chatpa lenga ki asau sang singa sanga tawgani pangal shakti hena laigani mahiroi singi academic career su afaba phal piri adubu adomda khurau thangba migi masingdi khara yami haksang su kaya nungairoi saba thakpa hauroi Mathangi Rashi asina Min Rashi Chayol asi adom afaba mingsat fangani lanthum hengatkani yeknaba lakshinba ngamgani ana yek phagatkani ishana tawriba service aduda promotion fangani nusinaba pakhang leisabi ani nusi waithongnau haiba phal piri ishagi budi lausing hena chawkhatkani thajaba yaba marup mapang sing thengnagani senthok hengatkani sana lupa amadi aru ahen gi karbar tawba kanagani channel asibu subscribe tawbiramba amadi video sibu like nambiramba share tawbiramba kawbiganu